Houkhre Nomani Asida Chingda Lanmei Chakhre Chang Hantharuraba Tungda Thawal Forest Division Gi Kakching Range Ki Manung Chanba Tekcham Maningda Laiba Sanji Chingda Ngarang Numidang Khanghodana Lanmei Chakhre Forest Staff Singna Fire Service Police Amadi Miyam Galoina Matam Chana Kalhobadagi Yamna Kahena among Atadi Thokidre Hairi Mai adu ngarang nungthil pung 6:30 tabadagi chaklakpani miyamna unarakpadagi mathang pau pinaduna Thawal Forest Range amadi Kakching Range ki staff sing changsinduna mafam adugi miyam amadi lamjingba club ki members singa loinana mai adu kannaba honaki tungda Kakching Fire Service ki team amadi Khongjom Police Station ki team sing laktuna mai adu numidang pung 12 rom tabada kanba ngamki hairi Nakalamoromda mai adu matau karamna chaklakpano kadomdagi haurakpa maino haiba thidokpaga loinana Kakching Range amadi Thawal Range ki staff singna ngasi ayuk Chingnaba Mafam sing Changduna Thigatpa Houkhre hairi